अहानबदा यमना मरुई अपडेट खरा थमजगे कंगला पाट मियोय अमगी असि भागसंग टावखलकले हाइरि अकुपा मरुलंगाय मिनसि लिलोंग थोंग मथकता नुपा अमगी असि भागसंग लेरमले हाइरि हौजिक फावबगी ओइना मसक ममिंग खंगबा ngamdri aduga mathang update asne hai khumba news tagi lokachage ngasi new delhi de pangthokiba mitai naga amadi kuki mla singi oiba mifam adu purup ahum punna phamina dunu wari sanaba ngamkidre hairi ministry of home affairs MISA na ngasi new delhi de mitai naga amadi kuki mla singi oiba mifam pangthokiba adu purup ahum amata oina punna phamina duna wari sanaba ngamkidre haina national media sing reporter ogle kuki zo mla sing ministry of home affairs de mitai mla sing phamina duna wari sanaba pamde haina pungdorok padagi AK Misrana dusingduna kuki MLA singa tokhaiba meeting pangthokkhibagi loinana mitai amadi naga MLA ki oiba tokhaiba meeting pangthoktuna wari sanaki hairi kuki zo MLA tara leibagi manungda mari khaktamang mifam aduda saruk yaki atopa source amagi dagi fangbo pawgi matung ina Ministry of Home Affairs na mifam asigi damakta pirakhiba matam asi tenkhibani maram oiraga kuki MLA sing makhoigi civil society organization CSO singa pamina duna wari sana duna khana neinabagi tanja phangkhidaba maramna oiraga ngasigi mifam asida maitai amadi naga MLA singa punna phamina duna wari sanakhidabani haina su reporterly ngasigi mifam adu kuki zo maikaidagi saruk yakiba sing adu dilet paw hokip nemcha kipgen ngorsunung sanati amadi haukolat kipgenni hairi saruk yabangam kitraba kuki MLA taruk adu hokiba irai Friday numitam mifam asigi damakta invite torokpa maramna matam khuyhauna badagi saruk yabangam kidabani hairi Ministry of Home Affairs ke maikaidagi athupa matam da furup ahum punna phamina duna wari sanaba silagani haina paw asina makhatari aduga mathingi update asina Ministry of Home Affairs na sinduna New Delhi da pangthokiba mitai naga amadi kuki MLA singa oiba apunba mifam da NPP MLA ama pawbo hairektaba asi ikaiba pawi yumnam joji kumar Ministry of Home Affairs na sinduna New Delhi da mitai naga amadi kuki MLA singa oiba apunba wari sanana ba kaurakhiba aduda NPP MLA taret leibagi manungda MLA ama pawbo saruk yaba yanaba hairektaba asi yamna ikaiba pawi haina NPP National Vice President Yumnam Joy Kumar na phungdokre mahakna makata radun hai NPP asi lengak pairiba BJP government asida yauribani amadi chatminaribani central amadi Manipuri BJP lengak na NPP bu party oina lobby daba amadi laithok piba torokpa asi matam kuire NPP na BJP chatminaribani haiduna lairakpada yamna ikaiba ama phawi asigumba pibam asida NPP na BJP government asibu saugatlaga leikhigadra haibasi asopu wahang ama oirakle haina phungdokhi aduga atopa update amadana hokiba October tang taraga marida Arun Kipgen amasung Dr. Silent Anina United People's Front UPF amasung Kuki National Organization Kno ani gaming sinerga Kuki Zomi Margi MLA sing Ministry of Home Affairs na October taraga manga da New Delhi da naga amasung maiti MLA sing wari sanabada yauna ba appeal tawkiba adubudi thakali adubu Kuki Zogi mute sing na wari sanabada saruk yaba haiba sida Kanglup sing asigi apunba demand oiriba separate administration legislature gi khudong saba leiba union territory ama PB na demand adudagi hongba tawdana wari sanagadabani haiba pirep lauduna leikrabani asiguma pirep ama lauduna leiba marak asida Arun Kipgen amasung Dr. Silon Anina stakeholder singtana ramdana amadi khanghalamdana UPF amasung Kno gi mingsi narga ngahek leitana serol thokpa asi akan mamongda condemn tawi maru oina UPF 2006 ki August taraga ni thoida aizolda semkhibani lup asi sembada communal oida pumnang pu konsin ba isuda base tawraga sangsin ba haiba pandam da linkhatkibani adubu lup ki oiba pandam asi thugairaga UPF ta yauriba member kharna tabuk tawduna akakna bakanglup amagi khudong saba lawna honaragliba asi UPF ta yauriba atei lup singna yabat uroi UPF ki maikai gari Indian Constitution gi makhada kuki zogi oiba tongan ba administration ama lingba haiba sida ongba leite masi UPF ta yauriba members singi identity culture amadi lan thum singak senduna amadi kanglup asigi Meeoi sing ikai khumna pham oi punsi amada hingba ngamnaba pandamni masda kuki amadi kuki zo haiba wahi sijina duna UPF ki platform bu sijinarakpa asi front asda yauriba atei singbu thawoidaba loop ki principal thukaibagi thawong amani thawong asina suda yauriba group sing MLA sing amadi NP sing 2023 gi August kontra da leikiba kuki zomi mar haiba wahi sijinagadabani haina lokiba warep adu thugaire 2023 gi May 3 gi matang madungda mamangda salamba sugi ground rule sing adu satnaba yadaba pibam ama yoraki maramdi maitai sing kuki zo margi mathakta landaduna jawmyambu muthatnaba honarakpana maram oirga sugi ground rule adu matamga suna daba oirakibani zo peoples na maitai namhatpadagi thaduklaga tongan belengak ama lingnaba haiba si yamnabak tangai phadaba amani matang asde union government na tungkoiba political solution ama puraknaba warep lobagi sakti pumnamak leiraga sujo peoples ki national interest na thairaga akaknaba tribal community amagi interest yengdun tabuk tawroklabadi woroisin purakpa yaroi maram asna jo peoples ki hen asobu pantung amasung pidep adu phangba ngamna
wakhal mang oiraga pumnamak thabuk tawsi emotion na lamjinglaga thokliba lan asibu lan na wahan thokpiduna lanai khudungchaba launaba mongda thabuk tawroidabani haina jau defense volunteer zomi reunification front amadi zomi revolutionary army ge maikai digi punna khuyek piba serul amana phongtoragli